ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯥꯏꯃꯤꯠ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯈꯨꯟꯖꯥꯎ ꯀꯧꯕ ꯂꯩꯄꯥꯛ ꯑꯃꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯕ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯁꯩꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯃꯥꯏꯆꯧꯁꯤꯡꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯕꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯗ ꯁꯤꯟꯅꯔꯝꯃꯤ ꯋꯥꯡꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯅ 이ꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯃꯥꯒꯤ ꯋꯥꯡꯊꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯇꯨꯒꯤ ꯂꯃꯟ ꯑꯃꯃꯝꯗꯤ ꯑꯗꯨꯃꯛ ꯇꯣꯟꯁꯤꯜꯂꯕꯅꯤꯗꯣ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯕꯨꯡꯉꯣꯅꯅꯦ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯥꯏꯔꯕꯅꯤꯅ ꯂꯩꯕꯥꯛꯀꯤꯁꯨ ꯈꯔ ꯈꯟꯊꯔꯒ ꯂꯩꯉꯥꯛꯄꯗ ꯋꯥꯈꯜ ꯆꯪꯂꯣ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒꯅꯤ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯂꯔꯣꯏꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯑꯗꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯀꯥꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯅꯣꯡꯒꯥꯈ꯭ꯔꯤꯕ ꯃꯇꯝ ꯈꯔꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯊꯣꯛꯂꯨꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯛꯇꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯗ ꯍꯪꯂꯛꯂꯝꯃꯤ ꯄꯂꯦꯝ ꯃꯇꯧ ꯀꯔꯝꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯅꯣꯡꯒꯥꯈ꯭ꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯅꯆꯥꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ 이마기 이붕어 이짜나 미라이박다 마히마싱 땀링의 마땀 아두다 나빠 이붕어세 농마 아숨 짤라가 레이바 농복 마이케이 아숨다 우리바 싱상 나폼 아숨다 사 딴바 짤루이도 사 딴바 할락라바 마뚱 누밋 따레니기 마뚱다 이캉 캉옥다나 마사두 얌나 ngamlakkhide wafam mase isada khanghange khanbani adubu napabungna isagi mahai masing tambada akaibo oirakani maraina phajakhini khanduna laikanarakkhibani adubu asi haiduna makha tana wangang thopa ngamlamde mamittagi pirang lepa leitana sintharakhlami ningthau saibana lusingladuna manai masel kayaga sagol tongduna makhut makhutta khulai matik chana painaraduna nongpok pangna chatlaga lairiba singsang napom adugi asukpa umang asida sa tanba laklammi ningthau saibana manai singda yengduna asumna yathang tawraklammi hai inaisa mafam masidi 사수 마랑 까이는 레이람가다바 말리헤 나코이 얌나 섹신나 나쿠타 파이나리바 쿨라이싱두 쿠치에 짜나 파이노 사 얌나 텐담바 ngam바 미웨싱다 닝타우 아이학나 마틱 짜바 마나 마툼싱 쿠치 나가니코 파가니도 이닝타우 나나이 아이코이 얌나 섹신나 호나자게 아시 하이나 하이나링의 아두다 मखोइगी नाकन अदोंगी असुक्पा मफम अदुदा यामना फजरबा यारौ सजी मतै मनाव अनिखक अनौबा हानौ चादुना लैबदु लापतकना निंगथौ सैबना उरकलामी ए इनाइसा तु आदा सजी अनिखक लैरे हे मखोइ नाथोक हनखिबा यादेको नखोइ माइकै संदोकनौ अदुगा याइबी थवाइ लौरसे फगनिदो इनिंगथौ ननाई अखोई खरना असोमदगी लुमदुना हेक्ता लाक्चरगे असि हाइनादुना मयामसिंग अदु खरा खरा चाइथोकनरमी तपना तपना लुमदुना लाक्नरगा
ꯌꯥꯔꯧ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯅꯧꯕ ꯍꯥꯅꯧ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯆꯥꯛꯇꯥꯔꯤꯉꯩ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯩꯕ ꯃꯁꯥꯃꯛꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯗꯨꯅ ꯁꯖꯤ ꯂꯥꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯜꯂꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯏꯅꯥꯏꯁꯥ ꯑꯃꯗꯤ ꯄꯥꯜꯂꯦꯍꯦ, ꯑꯃ ꯂꯩꯍꯧꯔꯤꯕꯁꯦ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯖꯤ ꯂꯥꯕ ꯑꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯂꯕꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯃꯤꯠꯃꯛꯅ ꯅꯤꯡꯊꯧ ꯁꯩꯕꯕꯨ ꯎꯍꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯗꯤ ꯄꯥꯝꯕꯩ ꯂꯩꯖꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯄꯥꯝꯃꯨꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯇꯦꯟꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯁꯥꯗ ꯈꯔ ꯇꯦꯟꯖꯩꯅ ꯈꯦꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯍꯧꯔꯝꯗꯦ, ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯩꯕꯅ ꯅꯣꯛꯂꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯏꯁꯥ, ꯌꯥꯔꯦ ꯌꯥꯔꯦ, ꯂꯥꯞꯅ ꯇꯥꯟꯅꯔꯨꯗ꯭ꯔꯕꯁꯨꯅꯦ, ꯑꯃ ꯅꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯤꯃꯗꯤ ꯐꯪꯍꯧꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯁꯖꯤ ꯑꯁꯤꯃꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯇꯦꯟꯅ ꯀꯥꯞꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯑꯩꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯔꯒꯦꯀꯣ, ꯅꯈꯣꯏ ꯑꯇꯣꯞꯄ ꯁꯥ ꯐꯥꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯁꯩꯕꯅ ꯃꯅꯥꯏ ꯑꯃꯗ ꯈꯨꯠꯁꯤꯟꯅꯔꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯖꯤ ꯂꯥꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯁꯪ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯃꯩꯗ ꯅꯤꯡꯊꯤꯖꯅ ꯂꯧꯍꯜꯂꯒ ꯁꯖꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯁꯥ ꯈꯛꯇꯃꯛꯅ ꯂꯣꯏꯅ ꯆꯤꯟꯗꯝꯂꯝꯃꯤ꯫ ꯁꯖꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯍꯦ꯫ ꯑꯩꯍꯥꯛꯄꯨ ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯍꯣꯏꯗ, ꯍꯦꯛꯇ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒꯦ꯫ ꯑꯁꯨꯛ ꯍꯥꯎꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯐꯪꯂꯨꯒꯅꯤ? ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯔꯧꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯂꯦꯝꯍꯟꯗꯅ ꯅꯤꯡꯊꯧ ꯁꯩꯕꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯁꯥ ꯐꯥꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯅꯤꯡꯊꯤꯖꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁꯦꯡꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯩꯕꯅ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯁꯖꯤ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛꯀꯤ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ꯫ ꯏꯅꯥꯏ, ꯃꯁꯤ ꯂꯧꯁꯜꯂꯨ, ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯄꯦꯟꯃꯟꯗꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯅꯤꯗꯣ꯫ ꯅꯍꯥꯛꯀꯤ ꯁꯥ ꯂꯧꯕꯒꯤ ꯃꯍꯥꯎ ꯑꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯍꯥꯎ ꯇꯪꯂꯛꯇ꯭ꯔꯤꯍꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤꯁꯨ ꯐꯝꯊꯣꯜ ꯑꯃ ꯍꯥꯞꯄꯤꯔꯕꯅꯤ꯫ ꯁꯥ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯐꯝ ꯄꯥꯏꯖꯔꯣꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨ ꯆꯍꯤꯁꯨ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯑꯀꯟꯕ ꯁꯥ ꯂꯥꯟꯒꯤ ꯋꯥꯐꯝꯗꯤ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯤꯟꯅꯕꯤꯔꯤꯕ ꯐꯝꯊꯣꯜ ꯑꯗꯨꯗ ꯃꯅꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯎ ꯂꯩꯇꯥꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯕ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯏꯀꯣꯛ ꯊꯛꯇ ꯍꯥꯞꯆꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯁꯩꯕ ꯃꯅꯥꯏꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯥꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯆꯪꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯩꯕꯗꯤ ꯉꯁꯥꯏ ꯁꯥ ꯌꯥꯝꯅ ꯆꯥꯁꯤꯜꯂꯛꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯁꯩꯕ ꯃꯁꯥꯗꯨ ꯉꯝꯂꯛꯂꯝꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯌꯦꯡꯕ ꯀꯌꯥ ꯆꯪꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯕꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯡꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯌꯦꯡꯕ ꯃꯤꯑꯣꯏ ꯑꯍꯩ ꯑꯍꯩꯕ ꯀꯌꯥ ꯄꯥꯎ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫
ꯃꯈꯣꯏꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯍꯥꯏꯕꯇꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕ ꯆꯠꯈꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗ ꯄꯥꯎ ꯈꯪꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯡꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯈꯪꯍꯟꯕꯅ ꯐꯠꯇ꯭ꯔꯥ ꯁꯅꯥꯒꯤ ꯃꯣꯟꯇꯦꯛꯇ ꯃꯁꯥ ꯉꯝꯗꯅ ꯍꯤꯞꯂꯤꯕ ꯅꯤꯡꯊꯧ ꯁꯩꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯃꯇꯝꯅꯤꯗꯣ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯅꯦ ꯋꯥ ꯃꯦꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯡ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗ ꯅꯤꯡꯊꯧ ꯁꯩꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯡ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯆꯥꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯁꯩꯕꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯐꯝ ꯍꯥꯞꯄꯤꯈꯤꯕ ꯃꯅꯥꯏ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯅꯅꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯉꯝꯕ ꯊꯣꯡꯂꯦꯟꯗꯤ ꯃꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ngasi numit nini humni muk surakle sana konungda karakpa ngamdana mayumda laikhiba wafam adu tabada ningthau wangthoi khara adu khoirang khoisaunana makha tana hairaklami yare nakhoi hokjimak aihak mahaki mayumda khongdoige semsau phagani do iningthau asi haiduna ningthau wangthoi masamak sagol lanmi kharaga loinana manai angamba thonglengi mayumda sana khongdoiraklami ningthau wangthoina manai angamba thonglengi mongba maral yaida yaurakpa matamda angamba thonglen mangolgi machi amada phaksangda phi ama suptuna hiplaga leirammi ningthau wangthoina manai singa thonga lomdagi hek changsilakpa maktada nakanda leiriba ingkhol adomdagi senglau saktam ningthi jarabi nuja amakhak ensang napi hek luraga polang amada haptuna thorakpaga hek mayok narure matam aduda ningthau wangthoi hana maithong khara adu sauramba sakpham adu khudak aduda mathanta mangkhirami nuja aduga ningthau wangthoiga ngaihakti micha narami mitpham sing adu thugaige oina thokre manai selungba kairungna asumna khangogdana hanglaklami ibema nahakti hanasu amukta udri angamba thonglenbu asi haina hanglakpa maktada nuja adu khudak aduda wakhal taraktuna mangak nonduna ningthau wangthoi amadi angamba sing adu khurumjaduna asumna pakhum piraklami iningthau nanaina khurumjari mangol asomda ipa mahakti hawat kangkhatpa ngamda hiptuna leijari asomda amukta lengsan bisi ningthau wangthoi tapna khumlaklami phare asi haiduna mayam sing adu changlaklami misnana tapna mapabung thonglenbu haudokjarami ipa amukta haugatpiyo iningthau masama khongdoirakli wafam adu tabada thonglen tapna mit pangthoraklami aduga ningthau wangthoi ubamaktada yamna ngakna khurumjarami misnana imunglomda changkhiduna ningthaugi phida thananaba hotnarami iningthau nanai lairebi aikhoigi phida asida phamdeng biba matik chajagadra khangjadre laisabi mathot karaklabi jenglok saktam ningthijabi aduna adumna ngangthorakpa wangang sing adu taruraga ningthau wangthoi karisu latnaba tawdana khumlaklami karisu kaide ningthau wangthoi aihakti laire ina khunba
matik chaba chadaba karisu thoina khande asi haiduna phida adu lauraga phamtharami aduga manai selungba kairungbagisu phida ama tharami aduga misnadi tara mathel langnanaba imunglomda changkhirami ningthau wangthoina makhatana manai angamba thonglenda onsinduna asumna hanglaklami angamba nahak hawat kangkhatpa ngamdana lei haiba pawasi taba maktada khudak asida ningthau isamak khongdoirakliba asini wafam adu tajabada angamba thonglen masa ngamlamdaba adu hena wakhal nungaijaba phawjaraklami yamna harauna asumna haijaraklami iningthau kari sanaya thang leirabage nanaida hekta takpiyo maja ibungo wangthoida mapa ningthaugi khubam sinakhiba numit adugi thauram adu yauramlaga mayumda hankhibada angamba thonglen khangaudan masa ngamlakhidabani ningthau wangthoina makhatana asumna hanglaklami ipagumlaba angamba aihakpu nachamakni khanbiraga ipa ningthauna kari karamba khudong thiba nangkhi angamba singna umang aduda sa tanba chatlubagi waram sing adu nachani khanbiduna marik chumna libiyo ningthau wangthoina adumna maithongda awabagi sakphamda hanglakpa aduda angamba thonglengi thamoida khanghaudana machin tumlaba tajaina khangthin thilakpagumna thoklare khonjel khara tablapna angamba thonglenna thengnakhiba wari pumba amata chithadana ningthau wangthoigi maphamda lirammi iningthau nanaina asum khanjabada iningthau saibana matomta chakhiba aroba saji adu yamna maro leiba saji mali iningthau mahakna takpirambada madugi sajigi mahaw adu adukki matik mahaw leina hawi punsida amukta chindambaktri haina su takpibata nattana nanai aihakpusu thong thakpagi makok angambagi phamthol hapiramlibani adubu nanaina tawjakhiba thawgal adudi icham chamna pangthokchaba khakki watani manai angamba thonglengi wafam sing adu tarubada ningthau wangthoi wakhal thoklamde waram pumba ngasai makhai adumak taduna leiriba selungba kairungbana marak thatna asumna hangatcharaklammi iningthau amadi angamba nanai aihakisu oiba wakhalon adu phongdoksage ningthau wangthoina hairaklammi hayu selungba kari karamba wafam oirabano iningthau sumdawbani numit aduda iningthauna chindambikhi hairiba saji aduga saji amana nanthokhi hairiba wafam aduna takpadi saji makhoi anidu yamna matik mayai leiba tasengna haijarabada umangi lairemba lairembina saiwon tawba saji matai manaw oiramgadra haina khanjaido asumna selungba kairungbana hairakliba wafam aduda ningthau wangthoisu asum langtaknaba helakladuna hairaklammi adudi phare sumdawrasi aihakna atopa miraibakta ihai ising tamba chatlingai manung aduda yamna khang haiba amaiba koklai kauba ahal amakhak thengnajarakhi madu mafam asida kauraga amukta yenghalasi ningthau wangthoigi wafam adu tabada selungba amadi angamba thonglen makhoi anisu yarammi phagani iningthau maduna pharagani asumna angamba thonglensu athuba matamda hakchang phagatnaba haiduna ningthau masamakna ana layengbada mateng khara oinanaba taret ki senja khara piramladuna manai singa khongdoi khinaba thorakpa matam adumaktada misnana maning thong adomda chenghi khuchum haidokluraga haugalakpa maktada ningthau wangthoina thongalomda thorakpaga mapa hek chana khiduna haiphet micha narami misnasu haiphet yenglamba mitham adu sat hong khiduna mamaidu leimairomda nonthaduna yengkhi matau aduda ningthau wangthoi khangowdana minok ama noktuna manai singa punna sagol thauduna chatkirami
ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯤꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯄꯥ ꯂꯥꯡꯗ ꯅꯤꯡꯊꯧ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯄꯥ ꯊꯣꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯁꯅꯥꯅ ꯇꯥꯍꯧꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯤꯁꯅꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯤꯛꯍꯟ ꯑꯃꯗꯤ ꯃꯁꯥꯅꯣ ꯆꯦꯡꯂꯧ ꯁꯛꯇꯝ ꯅꯤꯡꯊꯤꯖꯔꯕꯤ ꯍꯦꯂꯧ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯥꯔꯧ ꯁꯖꯤ ꯑꯣꯟꯗꯨꯅ ꯑꯅꯧꯕ ꯍꯥꯅꯧ ꯀꯌꯥꯁꯤꯡ ꯆꯥꯗꯨꯅ ꯄꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯥꯅꯧ ꯑꯣꯏꯔꯤꯕꯤ ꯍꯦꯂꯧ ꯍꯦꯟꯕꯤꯅ ꯃꯁꯥꯕꯤ ꯄꯥꯝꯃꯨꯕ ꯃꯍꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯥꯕꯤ ꯂꯥꯏꯔꯤꯛꯍꯟ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗꯤ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯠ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯤꯔꯥꯡ ꯍꯦꯛꯇ ꯃꯀꯣꯏ ꯂꯥꯡꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯁꯥꯅꯧꯒꯤ ꯌꯥꯋꯥ ꯍꯩꯗꯨ ꯇꯥꯕꯗ ꯄꯥꯝꯃꯨꯕ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛꯍꯟꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯁꯥꯅꯧ, ꯀꯔꯤ ꯌꯥꯋꯥꯅꯣ? ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯥꯂꯪ ꯁꯥꯍꯨꯝꯅ ꯑꯃꯨꯛ ꯃꯀꯜꯂꯛꯄꯅ ꯏꯁꯥꯅꯧꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ? ꯃꯥꯂꯪ ꯏꯄꯣꯝ ꯅꯍꯥꯛꯁꯨ ꯏꯁꯥꯅꯧꯗ ꯑꯁꯨꯝꯅ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯕꯗꯤ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯈꯟꯊꯍꯧꯗꯕ ꯃꯁꯥꯅꯧꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯥꯏꯔꯤꯛꯍꯟ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯂꯪ ꯏꯄꯣꯝꯕꯨ ꯃꯈꯣꯏꯅ ꯍꯥꯅꯧ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯑꯃꯨꯛ ꯁꯤꯜꯂꯛꯂꯤꯕ ꯃꯥꯂꯪ ꯏꯄꯣꯝꯗꯨ ꯇꯞꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯥꯂꯪ ꯏꯄꯣꯝ, ꯅꯍꯥꯛꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯃꯍꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯗꯨꯛ ꯊꯤꯅ ꯆꯩ ꯊꯥꯡꯂꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯪ ꯏꯄꯣꯝꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯥꯋꯥ ꯑꯃ ꯄꯥꯎꯖꯦꯜꯂꯛꯂꯝꯃꯤ꯫ ꯍꯦ ꯂꯥꯏꯔꯦꯝꯕ, ꯅꯍꯥꯛꯀꯤ ꯑꯗꯨꯛ ꯈꯟꯊꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕ ꯅꯍꯥꯛꯃꯛꯅ ꯑꯗꯨꯛ ꯊꯤꯅ ꯑꯩꯍꯥꯛꯄꯨ ꯆꯩ ꯊꯥꯡꯕꯗꯤ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯠꯇꯦꯗꯣ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯁꯥꯅꯧ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯣꯏꯔꯣ, ꯃꯗꯨꯅ ꯃꯥꯂꯪ ꯏꯄꯣꯝ ꯑꯩꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪ ꯏꯄꯣꯝꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯎꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯂꯥꯏꯅꯤꯡꯊꯧ? ꯅꯅꯥꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯅꯔꯕꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯏꯔꯒꯅꯤꯗꯣ꯫ ꯃꯁꯥꯅꯧ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯤꯡꯁꯥ ꯊꯤꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯍꯥꯛꯅ ꯅꯤꯡꯁꯥ ꯊꯤꯔꯤꯕꯗꯤ? ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯅꯤ, ꯃꯁꯤ ꯀꯥꯏꯐꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤꯗꯣ꯫ ꯀꯔꯤ ꯍꯦꯟꯅ ꯅꯤꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯜꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯈꯟꯊꯗ꯭ꯔꯕ ꯋꯥꯈꯜ ꯄꯔꯤꯡꯁꯤꯡ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩꯁꯨ ꯐꯪꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯒꯠꯆꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯣꯏꯗꯨꯅꯁꯨ ꯌꯥꯔꯧ ꯁꯖꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯨꯛ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯅꯅꯥꯏꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛ ꯈꯪꯗ꯭ꯔꯕꯔꯥ? ꯄꯨꯝꯅꯃꯛ ꯑꯀꯥꯎꯕꯒꯤ ꯄꯔꯩꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯍꯤ 2000ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯕꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯤꯡꯉꯣꯜ 9 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨ ꯁꯛꯇ ꯆꯨꯗ ꯑꯃꯠꯇ ꯋꯥꯠꯂꯝꯗꯦ, ꯉꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯦꯅ ꯃꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯛꯄꯅ ꯆꯥꯎꯕ ꯁꯥꯔꯦꯞ ꯂꯩꯁꯥ ꯃꯄꯨꯡ ꯂꯣꯏꯅꯃꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯂꯥꯏꯔꯦꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ 7ꯁꯨꯕꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ꯫
ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯤꯗꯨ ꯈꯪꯂꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯑꯇꯣꯟꯕꯤ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯏꯄꯥ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯉꯁꯤ ꯍꯥꯏꯔꯤꯕ ꯀꯣꯔꯣꯡ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯃꯨꯊꯠꯂꯨ꯫ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯄꯤꯔꯥꯡ ꯁꯤꯟꯊ ꯑꯁꯨꯝꯅ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯂꯝꯃꯤ, ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯣꯝ ꯑꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯖꯔꯣꯏ꯫ ꯅꯃꯣꯝꯅ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯕꯤꯒꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯃꯆꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯌꯥꯝ ꯀꯧꯈꯠꯂꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯂꯥꯏꯔꯦꯝꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯏꯔꯦꯝꯕ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯃꯍꯥꯛꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯅ ꯃꯃꯤꯠꯇ ꯃꯩꯕꯨꯟ ꯍꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ, ꯉꯁꯤ ꯍꯥꯏꯕ ꯀꯣꯔꯣꯡ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯄꯨꯝꯅꯃꯛꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯗꯨꯅ ꯌꯥꯔꯧ ꯁꯖꯤ ꯑꯃꯃꯝ ꯑꯣꯟꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯇꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛꯀꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯀꯥꯔꯛꯄ ꯑꯣꯏꯖꯧ꯫ ꯏꯃꯣꯝ ꯅꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗ ꯌꯨꯝꯕꯥꯜꯂꯕ ꯃꯇꯨꯡ ꯅꯃꯣꯝ ꯑꯃ ꯐꯪꯖꯔꯕ ꯃꯇꯨꯡ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯇꯤꯟꯕ ꯑꯣꯏꯖꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯋꯥꯏꯊꯣꯡꯅꯖꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄ ꯃꯌꯥ ꯂꯤꯁꯤꯡ ꯐꯥꯡꯕ ꯁꯤꯡꯖꯪꯅ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤꯗ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯗꯤ ꯁꯣꯏꯐꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯈꯤꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯌꯥꯔꯧ ꯁꯖꯤ ꯂꯥꯕ ꯑꯃꯃꯝ ꯑꯣꯟꯈꯤꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯁꯨꯔꯗꯨꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪ ꯄꯨꯝꯕꯗꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯤꯁꯅꯥꯒꯤ ꯃꯃꯤꯠꯇ ꯄꯨꯝꯅꯃꯛ ꯎꯔꯔꯦ꯫ ꯃꯁꯥꯕꯤ ꯃꯍꯥꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯈꯪꯍꯧꯗꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯁꯅꯥꯒꯤ ꯁꯛꯇꯝꯗ ꯑꯣꯟꯗꯨꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯆꯪꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯊꯣꯡꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯗꯨꯝꯅ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯃꯛꯇꯗ ꯊꯣꯡꯂꯦꯟ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯦ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕ ꯑꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨ ꯇꯥꯕꯗ ꯃꯤꯁꯅꯥ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯊꯣꯡꯂꯦꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯄꯨꯝꯅꯃꯛ ꯎꯔꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯨꯝꯂꯕ ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯍꯥꯛ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯅꯤꯗꯣ꯫ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯤ ꯑꯗꯨꯃꯛ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯁꯅꯥꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯊꯣꯡꯂꯦꯟ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯝꯊꯣꯜ ꯀꯥꯎ ꯅꯃꯣꯝ ꯑꯃ ꯐꯪꯖꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯩꯈꯤꯗꯕꯗꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯄꯣꯛꯄ ꯃꯆꯥ ꯈꯛꯇꯅ ꯃꯆꯥ ꯅꯠꯇꯦ ꯃꯍꯥꯛꯅ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯖꯗꯨꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯤꯁꯅꯥꯒꯤ ꯆꯪꯖꯐꯝ ꯄꯤꯔꯛꯈꯤ꯫ ꯊꯣꯡꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ
ꯑꯗꯨꯃꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗꯨꯅ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯇꯝꯕꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯔꯕ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯀꯜꯂꯛꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯁꯅꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯌꯨꯝꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯕ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯃꯤꯁꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯕꯨ ꯃꯀꯣꯛ ꯊꯛꯇ ꯍꯥꯞꯆꯔꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯁꯥꯕꯤ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯃꯇꯣꯜꯂꯣꯝꯅ ꯇꯧꯕ ꯐꯪꯖꯈꯤꯗ꯭ꯔꯕꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯐꯪꯖꯔꯒꯦ ꯈꯟꯖꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥ ꯁꯣꯔꯥꯔꯦꯜꯕꯨ ꯃꯍꯥꯛꯅ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯕ ꯎꯕ ꯉꯝꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯇ ꯁꯤꯟꯊꯥ ꯄꯨꯝꯕ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯁꯦꯂꯨꯡꯕ ꯀꯩꯔꯨꯡꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯨꯗꯨꯅ ꯑꯃꯥꯏꯕ ꯀꯣꯛꯂꯩꯕꯨ ꯄꯨꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯏꯐꯝ ꯂꯦꯟꯅꯤꯗꯣ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯆꯤꯟꯗꯝꯈꯤ ꯍꯥꯏꯔꯤꯕ ꯌꯥꯔꯧ ꯁꯖꯤ ꯑꯗꯨ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅ ꯁꯥꯌꯣꯟ ꯇꯧꯕꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯅ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯒꯦ꯫ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯀꯩꯔꯨꯡꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ, ꯍꯦ ꯑꯃꯥꯏꯕ, ꯅꯍꯥꯛꯅ ꯇꯥꯛꯄꯤꯅꯤꯡꯕ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯌꯥꯏꯐꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯠꯂꯨ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯀꯠꯆꯔꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯄꯦꯜꯂꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯨꯝꯗꯧꯔꯁꯤ ꯏꯅꯤꯡꯊꯧ, ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧ ꯑꯃꯗꯤ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧ ꯑꯁꯤꯗ ꯅꯨꯖꯥ ꯑꯃꯈꯛꯇꯤ ꯃꯊꯧ ꯇꯥꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯖꯥ ꯑꯁꯤ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯏꯃꯤꯠ ꯇꯥꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯂꯩꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯉꯥꯏꯍꯥꯛꯇꯤ ꯉꯛꯆꯥꯅꯩ꯫ ꯃꯍꯥꯛꯀ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯒꯤ ꯃꯃꯤꯠ ꯇꯥꯕꯤ ꯂꯥꯏꯃꯤꯠ ꯇꯥꯕꯤ ꯅꯨꯖꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩ ꯇꯥꯛꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯑꯁꯨꯝ ꯆꯠꯂꯒ ꯃꯥꯏꯀꯩꯁꯦ ꯃꯈꯥ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯒ ꯅꯨꯖꯥ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯛꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡ ꯊꯥꯍꯟꯗꯨꯅ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯤꯕꯗ ꯅꯨꯖꯥ ꯃꯈꯣꯏ 8ꯇꯤ ꯐꯪꯂꯝꯃꯤ꯫ ꯅꯨꯖꯥ 8ꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯅꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯁꯅꯥꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯃꯊꯃꯣꯏꯅꯨꯡꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯝꯃꯤ꯫ ꯃꯤꯁꯅꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯃꯤꯁꯅꯥꯕꯨ ꯍꯦꯛ ꯎꯔꯨꯕꯃꯛꯇꯗ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯤꯁꯅꯥꯗ ꯈꯨꯔꯨ ꯂꯩꯇꯥꯖꯅ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯍꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯅꯍꯥꯛꯄꯨ ꯅꯅꯥꯏ ꯄꯥꯡꯖꯗ꯭ꯔꯕ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯉꯛꯇ ꯆꯔꯩ ꯌꯦꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯤꯁꯅꯥꯅ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯑꯃꯥꯏꯕ ꯀꯣꯛꯂꯩꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯊꯦꯟꯄꯣꯠ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯁꯨꯅ ꯂꯥꯡꯂꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯣꯛꯂꯗꯨꯅ ꯃꯤꯁꯅꯥ ꯃꯁꯥꯃꯛꯅ ꯊꯧ ꯑꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯂꯩꯒꯤ ꯂꯩꯐꯥꯎ ꯄꯤꯕꯤꯔꯗꯨꯅ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯗ ꯃꯤꯁꯅꯥꯕꯨ ꯊꯥꯖꯅꯕ ꯌꯥꯊꯪ ꯑꯃꯈꯛ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯈꯨꯟꯖꯥꯎꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯒꯅꯤ ꯍꯥꯏꯔꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯃꯁꯥꯃꯛꯁꯨ ꯃꯤꯁꯅꯥꯕꯨ ꯑꯍꯥꯟꯕꯃꯛꯇ ꯎꯈꯤꯕꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯕꯅꯤ꯫
Laibak miyam khangna Ningthau Wangthoi amadi Misna makhoi ani luhonglami. Asumna sahi amagi matungda Ningthau Wangthoi amadi Laimarembi Misna makhoi anigi yamna nungsirabi mamom ama phangjarami. Mamom adusu mama Laimarembi gumna piklingaidagi hauna laimit palaklami. Mamom asibu hek phangjaba mikup aduda Misna su adumak taibangpal thadokkhirami. Mahaki thawai mirel adubu adungai mahaki lairemba adugi thawai mirelna lawba laklami. Makhoi animak lairamlenda tinkhiduna nungsi waithongnakhi. Ningthau Wangthoina mahaki piklibi taibang mirol tadribi mamombu yengjaduna mamittagi pirang lepa leitana sintharami. Nahakti aihakpu thadoktuna chatkhiba natteko. Nahaki thawaina amuk isagi hakchang asida changkhibanido. Nahaka isa asiga amattani. Asi haiduna Ningthau Wangthoi machabu nungsina yengjarami. Mayamgi mafamda khudol tamjari. Kaifa khunja singi ahal laman sing punna khungi khulakpa yauna khunja pumba suna tinduna achauwa mifam amakhak pangthoklammi. Khungi ahal oiraba mioi amana asumna hairaklammi. Icha sa inaw sa nongma kangdana misi mina asok apan kayama yaurakliba ase asum makha tana chatharaklabadi khunna se khuntak lansiba soidana tholaklagani do. Aduna haujikti aikhoi yamna cheksinba matam haibado oirakledo. Ahal oiraklabi nupi amanasu makha tana asumna hairaklammi. Haigumdana makha tana asum misi mina yauраklabadi khul asida lairiba nupi angang kayasu mapal thokna chathoknaba ngamnaraklaroine. Mayam singi wafam singadu yamna kupna munna taraba matungda khungi khulakpa aduna amuk makha tana asumna hairaklammi. Khunja pumna makisu wafam tajaraba matungda khulakpa ama oina aihakna ngasi hayeng naidana warep ama laujare. Warep adudi khul asida lairiba naha kayana khungi panthongdagi phawba khul asi sinba thongna ahing nungthil naidana ngak senbagi thabak paikhatjaragani. Aduga wafam amana mamangi chingsang napom masomda matam kharadi pamlau uba singja thibana chingbagi thabak thoram amatta paikhatpa yaroi. Wafam masida kanagumbina lamhen tu henduna changluba thoklabadi maduda thorakpa apha phatta pumnamak isa isagi chairangni khanjagadabani. Ngasigidi matang asida mifam masi loisenjare. Asumna mifam adu loiselaba matung magi mayum sangai singda khongdoina khirami. Khulakpa mahak wakhal yamna nungaitana leirami. Asumna khul asida nongma kangdana misi mina thoklakliba asi mamang thaki matamdadi thoklamba natteko. Khulakpagi wakhalda mahakna angang oiringai matam aduda mahaki mabokna phunga lairuda masu mayamga punna ikoi koina phamduna wari ama libikhi. Wari singadu mikup aduda khanghodana ningsinglaklammi. Isu sa ngasi nabokna ligadawriba wari ase tasengna thokhiba wari niko. Adu ngai nabokna laisaringai matam aduda thengnakiba thawdok singnido. Aikhoigi mamangda lairiba singsang napom ase masomda mayana singjang muk chawba pamba kaijau kairel kaya marang kaina leirammido. Khunja singna singda pamlau yananabani haiduna napi singnang kayama sengdoknanaba hotnaba matamda phan launa chongthoraktuna ne khunja kayabu sarak tamkhi. Maduda nakhoigi nadau aihakidi panthau mahaksu thauna phana pamba kaijau sing aduga samu mayoknaba matamda adumak thawai mangkhido. Khunja kayasu ngamna mathwai mangkhi. Asumna khul ase nongma kangdana
ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯨꯟꯖꯥ ꯀꯌꯥꯁꯨ ꯃꯥꯡꯈꯤꯕ ꯌꯥꯎꯅꯔꯤꯕꯅꯤꯗꯣ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯗ ꯃꯁꯨꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯕꯁꯨ ꯐꯥꯎꯅꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯣ ꯏꯕꯣꯛ ꯀꯩꯁꯤꯡ ꯑꯗꯣ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯍꯥꯠꯄꯗꯤ ꯉꯝꯅꯈꯤꯗꯕ꯭ꯔꯥ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ 이수 이붕어 거리기디 ngamloi 와리 마카 따게꼬 아숨나 쿨라시다 아와 아나 따나라바 마땀 마시다 아이코기 쿨라시다네 마삭 마사 캉다바 담바 사파바 니바 아마칵 콩도이라키도 마학나 타우나 파나 쿨라시기 아와바다 마땡 방제기 하이제라바다 군자싱나수 야비람미 ꯑꯗꯨꯕꯨꯅꯦ ꯈꯨꯟꯖꯥ ꯈꯔꯒꯤ ꯃꯔꯛꯇꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦꯗꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯩꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯆꯔꯤ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯖꯒꯦ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯊꯧꯅꯥ ꯐꯕ ꯅꯤꯄꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦꯗ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯣꯝꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤꯗ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯈꯨꯟꯖꯥ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯁꯛꯈꯪꯗꯕ ꯇꯝꯕ ꯅꯤꯄꯥ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦꯀꯣ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯖꯤꯟꯗꯨꯅ ꯌꯦꯡꯂꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯅ ꯆꯨꯝꯂꯒꯅꯤ ꯈꯟꯅꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯣꯝꯗ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇꯥ ꯑꯃꯗꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯍꯟꯗꯨꯅ ꯃꯇꯣꯝꯇ ꯊꯥꯖꯤꯜꯂꯝꯃꯤ ꯎꯃꯪ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯨꯛꯂꯝꯃꯤ ꯑꯁꯨꯛꯄ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯇꯨꯡ ꯃꯥꯡ ꯂꯩꯗꯨꯅ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯄꯥꯛꯊꯗꯨꯅꯁꯨ ꯆꯪꯂꯛꯂꯝꯃꯤ ꯁꯣꯠ ꯕ꯭ꯔꯦꯛ ꯍꯦꯛ ꯇꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯌꯦꯡꯂꯝꯃꯤ ꯈꯪꯍꯧꯗꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃꯈꯛ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨꯒ ꯑꯉꯝꯕ ꯃꯑꯣꯡꯗ ꯅꯝꯅꯔꯝꯃꯤ 이야, 야, 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 ꯄꯥꯝꯕ ꯀꯩꯖꯥꯎ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯁꯛꯐꯝꯗ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯏꯃꯣꯝ ꯀꯔꯤ ꯍꯥꯏꯕꯒꯦ ꯃꯃꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯟꯊꯧ ꯏꯕꯦꯟ ꯃꯍꯥꯛꯇꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯄꯔꯞ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯐꯃꯨꯡ ꯊꯛꯇ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ
ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯁꯨꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯕꯤꯔꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯕꯣꯛ ꯑꯁꯤ ꯀꯨꯏꯅ ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯁꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 108 ꯁꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯣꯜ ꯃꯔꯤ ꯂꯩꯔꯦꯡ ꯐꯥꯏꯔꯕꯁꯨ ꯋꯥꯗꯤ ꯇꯞꯅ ꯉꯥꯡꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯁꯨꯅꯨꯄꯥ ꯈꯨꯂꯥꯛꯄ ꯌꯦꯡꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯁꯨꯅꯨꯄꯥ ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯃꯅꯥꯀꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯨ ꯀꯩꯐꯥ ꯈꯣꯡꯗꯣꯏꯔꯛꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯕꯣꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯤꯡꯁꯥꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯃꯣꯝ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯂꯥꯡꯗ ꯂꯩꯔꯝꯕꯤ ꯈꯨꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤ ꯈꯨꯂꯥꯛꯄꯤ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯂꯥꯛꯄꯒꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯣꯟ ꯆꯟꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯩꯐꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯀꯩꯐꯥ ꯍꯥꯏꯕ? ꯀꯩꯐꯥ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯈꯨꯟꯒꯤ ꯅꯍꯥ ꯀꯌꯥ ꯃꯈꯨꯠꯇ ꯇꯤꯃꯦꯟ ꯇꯥ ꯄꯥꯏꯅꯗꯨꯅ ꯈꯨꯜꯒꯤ ꯄꯟꯊꯣꯡꯗꯒꯤ ꯍꯧꯅ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ꯫ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯌꯥꯊꯪ ꯑꯁꯤ ꯈꯨꯟꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯐꯒꯅꯤ ꯏꯌꯥꯝꯕ, ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯖꯒꯦꯗꯣ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯃꯃꯤꯠꯇꯨ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯆꯤꯡꯊꯛꯇꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯀꯌꯥꯗꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯛꯄ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯁꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯉꯪꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯨꯝꯊꯔꯛꯄ ꯈꯨꯟ ꯑꯗꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯈꯨꯟꯖꯥ ꯅꯍꯥ ꯑꯃꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯥꯗꯒꯤꯁꯤꯕꯨ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯣꯏꯔꯤꯕ꯭ꯔꯥ? ꯈꯨꯜ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯦꯅꯦꯍꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯇꯤꯃꯦꯟ ꯇꯥꯅ ꯆꯤꯡꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯍꯩꯌꯥ ꯍꯩꯌꯥ ꯍꯩ! ꯀꯩꯖꯥꯎ ꯑꯁꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯤ꯫ ꯈꯨꯜ ꯇꯝꯅ ꯆꯦꯟꯁꯤꯜꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯍꯩꯌꯥ ꯍꯩꯌꯥ! ꯈꯨꯟꯖꯥ ꯅꯍꯥꯁꯤꯡ ꯃꯈꯣꯏ ꯊꯧꯅꯥ ꯐꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯒ ꯃꯥꯌꯣꯛ ꯌꯥꯔꯛꯄꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯩꯖꯥꯎ ꯑꯗꯨ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯀꯟꯕ ꯆꯩꯁꯥꯡ ꯑꯃꯗ ꯌꯥꯟꯁꯤꯜꯂꯗꯨꯅ ꯂꯦꯡꯊꯣꯟꯅꯗꯨꯅ ꯈꯨꯜ ꯑꯗꯣꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯃꯈꯣꯏꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯈꯨꯟꯖꯥ ꯄꯨꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯁꯥ ꯌꯥꯎꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯉꯁꯤ ꯈꯨꯜ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯤꯕ ꯑꯁꯦ ꯃꯁꯤꯅ ꯂꯣꯏꯕꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏꯀꯣ? ꯑꯇꯩꯁꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ
ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯍꯥ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯝꯃꯤ꯫ ꯀꯔꯨꯡ ꯀꯧꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯒ ꯂꯣꯏꯅ ꯐꯛꯆꯤꯜꯂꯛꯂꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯎꯃꯪꯗ ꯁꯥ ꯉꯥ ꯀꯌꯥ ꯐꯥꯗꯨꯅ ꯆꯥꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯏꯔꯨꯡꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡꯕꯨ ꯑꯁꯨꯝ ꯀꯤꯗꯨꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡꯗꯣ ꯂꯩꯕꯨ ꯂꯩꯔꯝꯂꯔꯣꯏꯗ꯫ ꯑꯗꯨꯅ ꯎꯃꯪꯗꯅꯦ ꯑꯃꯨꯛꯇꯪ ꯈꯣꯡꯗꯣꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯠꯇ꯭ꯔ ꯏꯇꯥꯎꯁꯥ? ꯍꯦꯂꯩꯇꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯅ ꯐꯒꯅꯤ꯫ ꯂꯩꯕꯨ ꯂꯩꯔꯦ ꯂꯩꯕꯨ ꯂꯩꯇ꯭ꯔꯦ ꯑꯁꯦꯡꯕ ꯑꯗꯨꯇꯪꯗꯤ ꯈꯪꯗꯣꯛꯂꯁꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯋꯥ ꯑꯁꯦ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯟꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯣꯝꯗ ꯈꯣꯡꯗꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯅꯤꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯇꯣꯞꯄꯁꯤꯡꯅ ꯁꯣꯏꯗꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯝꯕꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯃꯣꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯡꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯨꯠꯇꯨꯁꯨ इहिंग नाहिंग ngakta tairammi asum lakpa matamda khangowdana yamna chawraba pamba kaijaw ama khakna mahak tamna chongsilaklammi matam aduda khangowdana nakan amaromdagi masama u yamna pharaba sakhangdaba nupa amana yamna thawna phana chongsilaktuna khulakpagi mamom asibu yaibi thawai kalammi pamba kaijaw adu yaibi thawai lauraba matungda nupa adu adumak tung hanna yenglamda maikai amaromda kanna chenkhirami khulakpagi mamom aduna ngaikho haiduna lauraga asum tanajai adubu nupa adu khangowdana chingsang napom adugi makha pangna chenthakiba kallaba isel aduda adumak chongthakirami matau aduda yamna pakhatna khulakpagi mamom adu taibang mangphaunana lauraklami matau aduda khulakpa khulakpi makhoi ani su taraduna mamomgi kada chensilaktuna mamombu yengbirami palem oibi khulakpi mahakna yamna pakhatna hanglaklami imom se mitto amukta pangtho imombu kari doba yawrabage mamom mahaksu mamit adu tapna pangthoraklami aduga palem mahakta chena konsinjaduna kapcharami matau aduda khulakpa mahakna asumna hairaklami imom karisu hena khanjiluganu manglanda adu phattaba uba oiramgani khulakpi namomga tuminnaroko ai haksu ngai hakta mit ase uisinba yabra haibado yenglukhige hoi hoi khulakpa pothabiruro khulakpa mahaksu sangkhiduna potharami khulakpi gi maphamda mamom mahakna manglanda ukhibasing adu wari liduna khangalami asumna numit adusu aduma haukhirami khul asida karisu thoidokpa tawraktraba aduda khunjasing adu khara makhaidi wakhal yangba yaunaraktuna mahausagumna makhoi makhoigi mathausingda amuk mai onsinba hongnaraklami khulakpagi amata pokchabi mamom asigi koloi minglendi sanalembi haina koloirami sanalembi sakta chuda adu watabi khulakpa khulakpi makhoi anigi amata pokchabi mamomni haiba matamda thoidokna chang taramde yamna ingja tapchabi ahal laman singda thaugalon kaidabi oirami maram aduna khungi ahal laman singnasu yamna nungsibirami macha mamauga oiningbasu phaurami adubu khulakpagi mamom oikhibana machinna thoknadi kanagumba amatana phongdoknaba ngamnaramde khul asida sana lembibu yamna pamjaba khoidajaba misak amakhak leirami mahaki koloi minglendi
ꯄꯣꯏꯔꯩ ꯉꯝꯕ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯉꯝꯕ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯔꯤꯛ ꯁꯔꯥꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯔꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯄꯅꯥ ꯈꯥꯏꯗꯣꯛꯇꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅꯗ ꯊꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯂꯥꯛꯄꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯗꯨꯅ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯉꯝꯕ ꯃꯍꯥꯛ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯉꯝꯕ ꯉꯝꯕ ꯍꯥꯏꯅ ꯑꯁꯨꯝ ꯀꯣꯂꯣꯏꯅꯈꯤꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯂꯦꯝꯕꯤ ꯃꯍꯥꯛꯅ ꯃꯇꯥꯁꯤꯡꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯝꯕ ꯃꯍꯥꯛꯀ ꯁꯅꯥꯂꯦꯝꯕꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯝꯕꯅ ꯈꯥꯝꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯇꯥꯁꯤꯡꯗꯤ ꯈꯔ ꯍꯥꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡꯗꯣꯏꯈꯤꯔꯝꯃꯤ꯫ ꯉꯝꯕꯅ ꯁꯅꯥꯂꯦꯝꯕꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯟ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯆꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯀꯦ ꯈꯟꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕ, ꯑꯗꯨꯗ ꯏꯆꯤꯟꯁꯤꯃꯛꯅ ꯍꯦꯛ ꯀꯥꯡꯊꯣꯛꯄ ꯃꯉꯝꯗ꯭ꯔꯕ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯃꯣꯝ ꯁꯅꯥꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯨꯡ ꯉꯝꯕ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ, ꯅꯆꯟꯁꯨ ꯊꯦꯡꯈꯤꯗꯧꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯋꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯄꯂꯦꯟ ꯅꯤꯡꯁꯥ ꯊꯤꯔꯝꯂꯒꯅꯤ꯫ ꯄꯣꯏꯔꯩ ꯉꯝꯕ ꯃꯍꯥꯛ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯍꯣꯠꯇꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨꯔꯣ ꯏꯆꯟ, ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯂꯧꯕꯤꯒꯅꯨꯀꯣ꯫ ꯁꯅꯥꯂꯦꯝꯕꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯑꯁꯦ ꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤ, ꯑꯗꯨꯒ ꯄꯂꯦꯝ ꯄꯟꯊꯧꯅꯁꯨ ꯃꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯃꯛ ꯈꯣꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯣꯏꯔꯩ ꯉꯝꯕ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯝꯃꯤ, ꯅꯨꯡꯁꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤꯗ ꯑꯃꯨꯛ ꯈꯪꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯁꯤꯗꯤꯕ, ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯒ, ꯄꯣꯏꯔꯩ ꯉꯝꯕ, ꯅꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯊꯧꯅꯥ ꯐꯔꯝꯗ꯭ꯔꯕ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯨꯡ, ꯏꯔꯨꯡꯕ ꯑꯃꯗꯤ ꯍꯦꯂꯩꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯋꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯨꯂꯥꯛꯄꯅ ꯀꯧꯈꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯔꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯣꯟꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯀꯌꯥ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯔꯨꯡꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯎꯃꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯛꯈ꯭ꯔꯦꯗ꯫ ꯏꯇꯥꯎꯁꯥ, ꯁꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯒꯅꯤ, ꯀꯨꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯛꯇꯕ꯫ ꯍꯦꯂꯩꯇꯣꯟꯅ ꯑꯃꯨꯛ ꯃꯈꯥ តាꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯝꯕ ꯀꯩꯖꯥꯎꯕꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎꯁꯥ, ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯦ ꯌꯨꯝ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ, ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯟꯅ ꯊꯥꯗꯨꯅ ꯂꯩꯔꯕ ꯍꯩ ꯔꯥ ꯀꯌꯥꯁꯨ ꯆꯥꯁꯤꯗꯣ꯫ ꯀꯔꯨꯡꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒꯗꯕ, ꯆꯥꯅꯤꯡꯕ ꯁꯥ ꯀꯌꯥꯁꯨ ꯏꯄꯨꯛ ꯊꯟꯅ ꯆꯥꯔꯒꯗꯕ, ꯑꯩꯈꯣꯏꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯑꯀꯪꯕꯁꯤꯡ ꯀꯌꯥ ꯊꯤꯗꯨꯅ ꯃꯩ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕ ꯎꯆꯦꯛ ꯀꯌꯥꯕꯨꯁꯨ ꯐꯥꯗꯨꯅ ꯃꯩꯗ ꯂꯧꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ꯫
Umang asidagi lamlaki sasingsu adumak marang kaina leibana laptakna ahauba khonjelda lamhui kaya amasu kanna lauduna khongnaraklammi adumna lamhui singna khongbagi makhol sing adu taruba maktada makhoi ahumdu amuksu yamna pakhallaklammi helaitona maklap thak thak niktuna hairaklammi Is, itausa, ngasidi soidre. Aikhoi ahumgi yabi thawai lauba. Arapada lamhui sing asina lau khongliba ase soidana makki pamba kaijau kaya singna sarak tambibagi oiramgani. Karungna amuk makha tana hairaklammi Itau helaiton amukta wakhaldo ingthakho pangkhanda khanjingano haiba. Aikhoi ahumsu suriba sidi. irung banasu mateng pangladuna asumna hairaklammi Aduni itaw, aikhoi ahum suriba sidi. Pamba kaijau kaya kaya laklabasune. Aikhoina makhoibu yaibi thawai laugadabani. asi hainaduna leiringai aduda lamhui singna khongbagi makhol sing adu makhoigi manakta asum naksinna taraklammi helaitona hairaki Karino da itausa, lamhuigi makhol sing asidi asum naksina tarakliba asibu masibu pamba kaijauga laklaba jala. asi haiduna makhoi ahumdu yamna pakhatlammi mikup nahum singnasu lainarammi narak mongsong marumlomdagi pamba kaijau amakhakna mamit adu irang langba makhai ngangladuna thoraklammi aduga makhoi ahumgi ahing yarekpham aduda tapna changsilaklammi matau aduda makhoi ahumdu pakhatpa henman khibana jejet konsinnaraduna kapminnarammi Is, haujikti aikhoi ahuma yaibi thawai manglagadaba. Punsise onthongnasu pamukhreda. Aikhoi ahumna lamhen tu henduna mafam basida khongdoirakhibagi mahainiko. Kanadi itaw thangsang singase paikhatnasi pamba kaijau asiga hekta mayoknarasi. Kanadi itawsa se paikhalo thangsang singase masima ai paikhalage. asi haiduna makhoi ahumdu masagi punarakpa thangsang adu khudak aduda painaduna pamba kaijau aduga mayoknarammi Itausa mikup nahum singo. Is, kaijau asidi onthongnasu chawkhreda. Imai, is, aikhoi ahumnabu maithiba piba ngamgadoribra tawribasibo. Is, itaw aidi yadre kablakse thak nikpada yadre. Is, asumna makhoi ahumduga phana kuina namnarammi pamba kaijau mahaksu aduki matik mapangal kalammi makhoi ahumdu sarak tamduna tamthina sokhallammi matam asidani masak khangdaba saphaba nupa amakhakna khanghaudana chongsillaktuna pamba kaijau aduga namnarammi nupa aduna kaijau asibu phajana phutharammi madugi matungda kaijau adugi yaibi thawai laurammi karum irungba amadi helaiton makhoi ahumsu phibam thina sokladuna malem laida tarammi madugi matungda makhoi ahumbu mafam amada purammi adubu angakpani singsang napom adu hek lanthoklaga apikpa khul amasu lairammi hairiba khul asida makhoigi khulgi mangkhiba mioi kayasu mafam asida lairammi mayamna wari libadagi makhoi ahumsu khangle makhoi pumnamaki yaibi thawai kanbirakliba mioi asigi koloi minglendi kai phaba haina kawi asumna makhoi ahumdu hana khul asida paw asi khangalukhige haiduna lakpani hainasu khunjasing amadi khulakpi makhoi anidasu paw tamlammi kaipha hairiba koloi minglen adu taruba maktada khulakpa haujiktada mahaki mabokna libi khiba wari sing adu amuk na haunana ningsing laklammi asumna saphaba nupa aduna pamba kaijau adugi yaibi thawai lauraba matamda yaibi thawai laurabada masadu ihing nahing kaya taiba makhai mareng banda thawai yaugdraba kaijau adu thongal aduna khul aduda puraktuna khunja singda utlami matau aduda khunja pumba yamna ngaknarami
ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁ ꯑꯉꯛꯄꯅꯤꯗ, ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯃꯨ ꯇꯥꯏꯕꯪꯗꯤ ꯅꯠꯇꯦꯗꯣ꯫ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯀꯩꯐꯥ ꯍꯥꯏꯅ ꯀꯣꯂꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯀꯩꯐꯥ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯀꯩꯐꯥ ꯍꯥꯏꯅꯁꯨ ꯂꯥꯎꯅꯔꯛꯄ ꯃꯇꯝꯗ ꯈꯨꯂꯥꯛꯄ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯣꯏꯔꯩꯉꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯀꯩꯐꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ? ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥꯅ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣ? ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯂꯦꯟꯕꯤ ꯃꯍꯥꯛꯅ ꯃꯇꯥꯁꯤꯡꯒ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯑꯗꯣꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯁꯥ, ꯉꯁꯤꯗꯤ ꯄꯥꯝꯂꯧ ꯑꯁꯤꯗ ꯍꯧꯕ ꯍꯩꯔꯥꯁꯤꯡ ꯑꯁꯦ ꯍꯦꯛꯇꯨꯅ ꯆꯤꯟꯗꯝꯈꯤꯁꯤꯀꯣ꯫ ꯍꯣꯏ ꯏꯇꯥ, ꯀꯨꯏꯔꯦꯗ ꯑꯁꯨꯝꯅꯒ ꯀꯣꯏꯊꯣꯔꯛꯇꯕ ꯑꯁꯦ, ꯋꯥꯈꯜꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯈꯣꯜꯗꯤ ꯀꯌꯥ ꯍꯧꯗ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯁꯨꯛꯄ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯁꯣꯠ ꯇ꯭ꯔꯦꯛ ꯇꯧꯔꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯂꯝꯖꯤꯡꯂꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯐꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯗꯨꯅ ꯃꯈꯨꯠꯇ ꯑꯉꯥꯡꯕ ꯏꯈꯦꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯗꯨꯒ ꯄꯥꯝꯕ ꯀꯩ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯂꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄꯣꯏꯔꯩꯉꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯝꯕꯅ ꯑꯋꯥꯕ ꯈꯣꯟꯐꯝꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯛꯀꯅꯨ ꯏꯆꯟꯁꯥ, ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯅꯕꯨꯡ ꯄꯥꯎꯗꯝꯒꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯝꯕꯅ ꯀꯩꯐꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯎꯃꯪ ꯑꯁꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯁꯤꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯣꯏꯔꯩꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯝꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯉꯝꯕꯅ ꯁꯔꯤꯛ ꯁꯔꯥꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯐꯨꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯛꯇꯨꯅ ꯄꯣꯏꯔꯩꯉꯝꯕꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯣꯏꯔꯩꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯝꯕꯅ ꯇꯞꯅ ꯑꯋꯥꯕ ꯁꯣꯔ ꯑꯃꯇꯪ ꯍꯣꯟꯊꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ, ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯄꯣꯏꯔꯩꯉꯝꯕꯒꯤ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯀꯩꯐꯥꯅꯤ, ꯀꯩꯐꯥ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯉꯝꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛꯀꯤ ꯀꯩꯐꯥ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯩꯍꯥꯛ ꯀꯩꯐꯥꯅꯤ, ꯀꯩꯐꯥ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯊꯦꯡꯂꯦ, ꯑꯃꯨꯛ ꯈꯣꯡꯗꯣꯏꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯐꯥ ꯈꯣꯡꯗꯣꯏꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯝꯕ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯃꯐꯝ ꯑꯗꯨꯗ लेप्तुना लैहौरम्मि अदुगा थवाई याउदना लैमाइदा तादुना लैरिबा पाम्बा कैजाव अदुदा येंगदुना पोइरेंगम्बा वाखल उंगदुना फमथरक्इ मतम असिदनी सनालेम्बी अमदी महाकी मता अनिगा पुन्ना मफम असिदा लाखिबा असुमना थोखिबा वारिसिंग अदुदा सनालेम्बी अमदी महाकी मतासिंगा पुन्ना वाखल तारम्मि
asumna numit adu haukhirami ngasigi ahing asida khul asida amuk hanna pamba kaijau mangamuk sangsilaktuna khunja singi mathakta landaraklami makhutta timenta khusu thanglen kaya painaduna akanba maongda lanthengnarami nupi angang kaya phawba sarak tamduna yaibi thawai laurami angang ba ikheng kayana khul asida mathong maram amata khangnaramdi khulakpa masa phawba makhutta timenta paiduna mayok yarami asumna pamba kaijau sing aduga mayok yaba matamda asok apan kayamasu thoklammi sanalembi mahaksu nupi ama oijarabasu akiba pumba thadokduna makhutta thangsang paiduna mayok yarammi asumna khunja pumbana wanaraba matam asida khanghoudana kaipha laktuna makhoigi yaibi thawai kalladuna pamba kaijau sing adugi mathakta laman khumlammi marak aduda poirengamba mahaknasu sanalembi mahaki mateng kayamasu panglammi kaiphabu masak khangba mioi singnadi yamna haraujarammi asumna pamba kaijau sing adugi yaibi thawai laurabada thawai hingnanaba pamba kaijau amakhakti mafam adu thadokduna kanda chenkhirami mayam sing aduna langtaknaraduna saphaba nupa adu yengduna mahai mahai hangnaraklami he saphaba tamba nipa nahakpu tasengnamakki kaipha oirabra mayam singi awaba matau sing adu kokhallage khalladuna nupa aduna masana machina thokna mayam tanaba lauduna asumna hairaklammi mani aihak kaifani kaifa mayamgi kaifa asi hairamduna nupa adu mafam adu thadokduna kanna chenkhirami matau aduda khunja pumbasu yamna ngaknarami maru oina khwaidigi ngakliba misakti khulakpa aduni mahaki wakhalda asumna khanjarami kari haiba kaifani haiba aduga matau karamna asuk sangnaba sahi asida mahakna yamna masa mau phana naha oiduna leiriba asina matau kamdauna mahak asibu tasengnamakki khoyum laine saiwonba misak oirigadra mayam sing adu marang marang adumak ahing aduda khudong thiba sing adu mayok narurabasu wanaraduna nongalamdai matam yauphatringai aduda mahai mahai tumna hipnarami khulakpa mahaki manglanda khul asibu koliba laining thau mahakna makhoigi mateng pangbiramba kaipha hairiba tamba nupa adugi saktamda laktuna asumna hairaklammi he khulakpa nakhoigi khul asibu koliba laining thau aihaki sayonido kaipha hairiba misak ado ngasidi wari amabu liduna khanghallagedo nahaki nabok ado kaipha aihakidi matam amagi taloinido asi haiduna laining thong mahakna haukraba matamgi wari singbu khulakpagi mamita uhalaklami khun adugi awaba matau aduda khulakpagi mabok ulenbina laisa mathot karakpa matam aduda khul asibu koliba laining thau laimarembi makhoi anida chetna thauni jarami makhoigi khul asida awa ana tahanbiganu amadi pale mamabusu aso apan khudong thiba nanghanbiganu haiduna mamittagi pirang kaya sinthajaduna kapcharami amadi thauni pare chetlami khul asibu konbiribi he laining thau amadi laimarembi nakhoi anina aihaki apokpa panthau mahakusu loksinbi khredo haujikti khul asida saibi saitheng amata pibiganu asumna thamoi sengna laining pare chechaba matau aduda laining thau mahakna penbiraduna khul asigi awaba pumba kokpirage khaladuna saphaba tamba pakhang amakhak langon taurammi mahaki sintha pumba laining thau mahakna sinabirami asumna khul asigi awaba pumba kokhallaba matungda ulenbigi ningthijaba chenglok saktam adu urubamaktada kaipha mahaka apam nungsi phongdoknaraduna nungsinaba hauraklammi asumna laining thogi mayathang adugi wangmada pakhang aduna pangthoraklaba aduda laining thau mahaksu asaw pare langlakladuna kaipha amadi ulenbi makhoi anina loni yumban marida
ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯗ꯭ꯔꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯐꯪꯖꯕꯒ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯩꯐꯥꯕꯨ ꯑꯗꯨꯃꯛ ꯂꯧꯁꯤꯟꯕꯤꯈꯤꯗꯨꯅ ꯎꯂꯦꯟꯕꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯂꯩꯁꯥ ꯂꯩꯁꯥꯅ ꯅꯋꯥ ꯑꯉꯥꯡ ꯑꯗꯨ ꯐꯪꯖꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯦꯞꯂꯛꯄ ꯋꯥꯔꯦꯞꯇ ꯎꯂꯦꯟꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯗꯨꯉꯩ ꯊꯦꯡꯅꯈꯤꯕ ꯄꯥꯝꯕ ꯀꯩꯖꯥꯎꯁꯤꯡꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯀꯩꯐꯥꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯄꯦꯟꯕꯤꯔꯗꯨꯅ ꯀꯩꯐꯥꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯑꯋꯥ ꯑꯅꯥ ꯅꯪꯂꯔꯣꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯝꯖ ꯉꯝꯖꯕ ꯄꯣꯠꯂꯝꯁꯤꯡ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯠꯆꯔꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯛꯎꯗꯣ ꯅꯄꯨ ꯀꯩꯐꯥꯕ ꯑꯃꯗꯤ ꯅꯕꯣꯛ ꯎꯂꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅꯁꯨ ꯄꯦꯟꯕꯤꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯩꯐꯥ ꯑꯃꯗꯤ ꯎꯂꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯗꯨꯅ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯋꯥ ꯑꯅꯥ ꯊꯣꯛꯈꯤꯔꯝꯗꯦ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯕ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯆꯍꯤ ꯆꯍꯤꯒꯤ ꯍꯧꯔꯛꯄ ꯊꯥꯗ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯉꯝꯖ ꯉꯝꯖꯕ ꯄꯣꯠꯂꯝꯁꯤꯡꯕꯨ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯀꯠꯆꯔꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯖꯕꯇ ꯅꯠꯇꯅ ꯋꯥꯠꯇ ꯄꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯈꯨꯜ ꯑꯁꯤ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫